Ministry of Culture na Manipur gi cultural organization chamarong gi grant kakri. Ministry of Culture gi Guru Shishya Parampara Repertory Grant Scheme gi makhar Manipur gi maming lairaba theater group kaya yauna tuan cultural organization chamarong na pirama grant kakhalakri. Nakalamuram na handak ki ministry gi thawong leibak sigi madilamdam sigi culture gi dama kathokpaga loinana thawai hakchang yauna professional gi thak to hotna jari bo organization amadi artist kya bo hatok pibani haina Manipur gi cultural organization sing gi apun apex budiam oidiba CUF Cultural Workers and Activities Forum Manipur gi chairman bud sing thamna phongdorakhi laiba sigi tuan ba folk amasung classical art form kya yauna tuan ba tribal art form sing hingana ba madi yokhana begi panamda Guru Shishya Parampara Repertory Grant Hairi scheme asi hautokhibani scheme asi gi makhada Manipur gi maming lairaba theater group kaya yauna tuan ba cultural organization kya da piramba grant handak takak thalakhibani scheme asi gi nodal agency oriba NSD National School of Drama gi makhada semba evaluation committee screening committee and steering committee na hoki basai English ngani ga kungamari kungamanga gi waina Manipur gi cultural organization chamagama kaklaki loinna sali besa English ngani ga kungamanga kunga tarugasi gi waina su cultural organization maudra gani toy kakhibani Ministry of Culture na thas gi hokiba saisat kungo homdoi thokpa order sida Manipur Nat Sankritan gi saknaira ba guru laima popam lakpati gi guru gulapi Nat Sankritan Academy yauna Langmaidong Dramatic Union Theater Korifaba Artist Association Theater Manipuri Theater Academy Theater Peacemaker Artist Association Sumanglila Performing Organization of Arts and Culture Manipur Thangta Nokphadi Cultural Foundation asina singba group kaya scheme asigi grant kakpada yauri loinana Manipur gi leader theater group ama oiriba Rupmahal Theater yauna Khenjonglang Theater Mirror Manipuri Zagoi Marup Panthoibi Natya Mandir amadi MT Theater asina singba kaya amana renewal gi dama approve tawrag sahi ani grant phangloidaba School of List Thamni Loina English ngani ga kungamari kungamanga grant year gi oina Manipur gi cultural organization samag yankhai gi mathoi press ta approve takhi aduga English ngani ga kungamanga kunga taruk grant year dana subna gi cultural organization mari khaktamak press ta yoraki akhak arau yauna nongsu gani IMD India Meteorological Department piba report ki matung ina thas gi kunga nipan gi kunthra phawba state asigi district khudimakta akhak arau yauna akan manong sugani hari hayeng Mars ki kunga treta Tamenglong Senapati Kangpokpi haibidi ngasi asi Sandela amasung Sampur gi mafam khrada nong sugani tang kunga nipan gi horaga thas gi kunthra phawbus Manipur gi district khudimakta akhak arau yauna akan manong sugani makhata na thas gi kunthra ga muthu amasum April amada su state asigi district singi mafam khrada nong sugani hari Fagaksau Ikhaida Kuki militant singna bomb yaun attack sa tharakre Khunjasing lanjena khibigi report makhatana Manipur thukliba kanglu ki irang asigi haurakpam oiriba Bisnupur district ki Turbung gram panchayat ki manung sin leiba Fagaksau Ikhaida nahanumidang pung 13 makhairom tabadagi hona nungai matung pung 2 taba power Kuki militant singna bomb yauna Nongmei round kya kapsin attack sa tharakhibani hairiba adu Khunjasing pakhatna duna amamba marakta hingnabasu lanjena khibani Kulai matik sana paiba Kuki militant singa dun electric line Muthatlaga Fagauk Chau Ikhai manungda leiba Kuki khul ising chaibi amadi Gothol rom dagi hairiba ete du satharakani mafam sida duty tawduna miyam ngak selba central force na handuna kapigi mot lolaga tuminga nomoi makol taraga lekhi eri Fagauk Chau Ikhai awang lekai digi moirang thim ongwi Sonjon bi lai makobi no pia mana fong dorakpada kumjai lising ani ga kungo hongdoi gi me ahum digi haurakhiba lan asina mara moiraga matam kya lanjena ruraba matung handak lan khara nem tharakli haina yumda hanjalaklaba sunumidang dadi kari tawrakadagi khanbada awaba kya khanglingai asida nan numidang athingbada na hongdana amuk Kuki militant singa bomb yawra nongmai atat akham laitana kapsilakliba sina takpadi Manipur gi irang lepalitri government ti masinda irang nem thare lanjena ruraba sing mayumim na hanjana ba thorang pekhale haribasi government gi karamba lalongno tamda khulngak pasingna pairamba khulai kya government na lokhat pikre singdana Kuki singna ningkha tamna khulai pairaga phone satpadana tana maitai di attack tawningba matamna taholibasi government ki karamba lalongno aikhoi tangdu laitan hingba pami hauraklibi sai susing
mai masing tamhanduna tungi generation ama sembara government ami yeng sangbiduna hingnabigi lambi pibiu hainasu paumisingda paudamki Thaudok thokpham Khunjasing gi awabada saruk yaraduna thawai mirel women wing gi convener pi sanahanbi devin hai government Manipur tangdo leitaba phibam da hanjele hai duna April amadigi census tawgani haina thorang toribasi Manipur gi apunbi gi saktam thuwaina ba sinboina thokani Manipur amasum India government Manipur da thokliba kanglok irang asibu komai yengbugum yengduna leidibas khudakta lepnaba Manipur da thokliba irang asigi waroisan ma puraknaba honabana hena fagana ki police tagi phangba pawgi matung ina koki militant sing nomai kapsilakhi badu army gi post amna satharakhi bani hari nomai kapsilakhi badu da khudakta mafam badu taba yangai gani sub central reserve police force amasum Indian army gi mekedi gi khut handuna nakalani gi marakta pungkhaya maromena akan mamun khuthona khibani Police custody dagi drug kg lising ani gi sahum mangkhre Gujarat Assembly da puthoki ba khwaidagi nova Controller and Auditor General CAG report ki angak phongdok pa mada narcotics thambagi matang na security gi asauba asoiba mutkre audit adugi matuk ina October English ani gi kungani thui amasung July English ani gi kungu humdoi gi marakta drug kg lising taruk sangwa ga taraga 0.54 phaki madugi manungda official singna kg lising mari ga samago humdraga treka 0.86 mangankhri madugi matungda lemhauriba sarona drug kg lising kunga humdoi gi sahumga kunthraga ni thuga 0.68 adudi police custody dagi mangkhri maduna state adugi evidence management system gi thajaningai oibada sathina thajaba sokoli Home Department officials singna ganja kg samagani fuga mariga 0.180 romdi huran khri eduga lemhauriba ganja amasum opium gi ayamba srokti matik saba storage facilities oidabadagi usi singna sathokre natragana mangan khre adubu hariba mafam singa duda CAG no official oina pendaba phongdorakre bus ka lorry ge thengaina bada tara humdoi sikre private bus amaga tipper lorry amaga Andhra Pradesh ki Marakpuram district Sagol sen ki angan bada thengaina khiba masu mai sak bada mioi tara humdoi sikre mioi ni palop hingna mai sak ki amasung kullom soki thaudo adu Hare Krishna Travel gi bus aduna Telangana gi Niramlal dagi Nellore da sakhibada ayuk pung taruk rom tab thukibani Prime Minister Narendra Modi na thaudo odugi matang na awab phongdokre amasum laikhidraba singi khwaidi gi naknaba miyoi de lupa lak ani amasum asokpa singina lising yankhai gi tengbang lakthokre hadi America na aroibo ni Iran na landana ba lanmi thajinana ba thorang punamak pekhat paukre Nongthak landaba yaba mawong da akan mamong na landaraba matung Amerika na aroiboina Iran na landana bagi damag lanmi thajinana ba thorang punamang pekhat paukreana phongdorakli report asigi matuin hausu Iran amadi Amerika gi marakta lalu shinabagi matangda condition kya thamladuna wari chanari basida yanaba purakpa ngamdrabadi Amerika na Iran na aroiboina nongthak amadi laikha yauna puna landana ba thorang nakhibani hausu phawi oina di Amerika na nongthak Iran na landara khibani lalu shinabagi wari chanari basima pungoina State of Hormuz ki matangda sanabani Iran su thau puna bigi tangai fadana sisinari be samudra gi lambi State of Hormuz asi adumak mapung phana control tawduna leiba haibisi makoi gi apamani wapam asimak America gi su apamani maramaduna lalu shindana bigi wari asi tarai ni hek loksingani haibigi thajabadi laitri henu su paus to makhatari